Imphal West District ki awang khunau da paikhat iba railway ki road under bridge ki thabak sing yengsin budget uba Northeastern Frontier Railways ki assistant executive engineer ama lamsang AC ki MLA na Khupak na thaduna phurakre haidi MLA na Khupak na tharakre haidi ba assistant executive engineer adugi maming Vikas Kumar Mina kawe babu parada leiba Northeastern Frontier Railways ki office da paumi kharaga unaba mada Vikas Kumar Mina na hai SDO lamsang na Northeastern Frontier Railways ki deputy executive engineer da Imphal West District ki lamsang Asian konba awang khunau amadi salamda sariba railways road under bridge asi inspection tawna bakaurake Deputy Executive Engineer di atopa aruba thabak ama leibadagi mahake mahut silaga awang khunau gi work site ta chatki chawrangna nungthil gi pung anirom taba duwaida mahang mafam aduda thungki mafam aduda Public Health Engineering Department ki Executive Engineer amadi Assistant Engineer suleiramki SDO lamsangdi mafam aduda leiramki de Northeastern Frontier Railways na mafam aduda paikhaliba thabak asi apiba matamgi manungda loishinba ngamdana leibani loishinba ngamdabagi maramna leibak asida hauzik oiriba tangdu leita dabagi phibam masina ngamdabani adubu package number 29 salam gi oinadi thabak makha chatharaga leidibani mafam aduda official singa ngahak wari sanari ngaida lamsang AC gi MLA Sorok Haibam Rajen lakhi MLA lakle hairakpadagi MLA da ikai khumnaba utpoina kok non tharaga khutlon aduna namaste tawringaida MLA na khangauda na Khupak na anirak tharkhibani wafam amata haidana MLA na Khupak na tharaba matung MLA gi security guard na mahak mafam aduda detain tawduna thamki tungda railways ki mathak thongba officer amadi CRPF ki escort team sing kauduna mahak mafam adudagi halakhi mi ama maram amata pidana hekta ngami haiduna phubi ba chaibi ba sitawhaningde asumna tawrabadi mafam asida thabak suba sungamloi thodok aduga mari lenana police da su complain ama tawkhre haina mahangna phongdokhi एजुकेशन ने कॉल किया था जॉइंट इंस्पेक्शन था हमारा आरओबी के पास में एक पाइपलाइन को लेके पीएचईडी का एक पाइपलाइन है उसको लेके कुछ इश्यू था तो उसके लिए एसडीओ मैम ने मीटिंग रखा था जॉइंट इंस्पेक्शन 2 बजे के करीब मैं वहाँ पहुँचा था पहुँचने पे वहाँ पे पीएचईडी का असिस्टेंट इंजीनियर और एग्जीक्यूटिव इंजीनियर मौजूद थे हमारा उनसे बातचीत हुआ मैटर पे डिसाइड किए कि वही लाइन को शिफ्ट करना है जो लाइन साइड में है उसको आरओबी से निकालना है हमारा बातचीत चल ही रहा था उसी बीच में एमएलए सर वहाँ आए एमएलए सर राजेंद्र सिंह वहाँ आए उनके आने पे मैंने उनसे नमस्ते किया जैसे मैं नमस्ते के लिए मैंने नमस्ते किया उन्होंने मेरे थप्पड़ मार दिया उसके बाद एक थप्पड़ और दिया फिर बहसबाजी हुआ काम आप अच्छे से नहीं करते ऐसे कुछ बोला फिर मेरा कॉलर पकड़ लिया गर्दन पकड़ लिया Nakalamar lamsang AC ki MLA S Rajen na railways ki official ama phuki hairiba si yumpham yaudabani numit manga gi manungda awang khunau amadi salam gi lambi samjin sajin gadabani haida mai kai adongi miyam na phongdurakli ibudau putiba development committee gi vice president so oiriba awang khunau mayai lekai degi sorai sam angang halna hiram asiga mari leinana hai railways ka mari leinana package number 32 awang khunau amadi package number 29 salam da sariba road under bridge ki thabak ase kumjali singani ga Nithoi amadi kumjali singani kunga humdoi gi lona ba matamdagi saba hokibani adubung asi fawba project asi loishin bidana thamle project asina mara moiraga lambi diversion piri ba lambi asi gi phibam su aduki matik fatre lambi asi ka hena fatabana mara moiraga accident amadi khudong thiba thodok thokpagi sangsu nongma gi hengalakle lambi asi da angang sing mahai tamba chat pangamdre Handa leijaramba ising gi pipeline su project asina maram oiraga lauthokibadagi thaknaba ising fangdre iram nala funjilakpadagi local singda ising thumjinduna lau uba yahandre mokhalakpa ising na yumlakta changlaktuna awaba mayoknare wafam sing asi railway gi authority amadi MLA da kayarak cherol piduna wakat khrabani adubung asi fawba positive oiba response amata pirakpa leite ngasi district administration amadi railways ki official sing amadi MLA yauna yengsinba lakibani masida railways ki official ama MLA na fuki haina complaint tawriba se aran bani wari watai sanabada khara unkhatna khibadi leike adubu phuba chaibadi yaukhide haina mahangna phongdokhi koi railway ki koi contractor sing unadana ngangnadana tawbada koi ningai sangdana ba khara ngangnadana leibadi lei adubu khana chainaba phuna chainaba thokpadi leite adu koi sida koi thikadar ki side ki complaint tawdana koi khanai chainai phunai phui haidin machingba complaint tawbasidi lali koi paja leido mayam sin loina uba ngakani koi na complaint tawbani masidi moina yam thuna
अथुब मतमदा हारिबा जगह असिदा तौरिबा थबा असि हजिक मोइना तौरिबा सि हंतोकद्रगदी अकोई प्रजा मयामना हारिबा लंबी सिदा चलिबा गाड़ी नुंगनी पुनमक थिंगदना कोई थिंगनी